ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯌꯥꯅꯤꯡꯗꯦ ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯌꯥꯅꯤꯡꯗꯦ ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯌꯥꯅꯤꯡꯗे 인디아의 프록시와 야닝대 인디아의 프록시와 야닝대 센트럴 프로세스 ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯂꯥꯛꯀꯅꯤ ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯕ 인디아의 ꯄꯣꯂꯤꯁꯤ 야닝대 ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯕ 인디아의 ꯄꯣꯂꯤꯁꯤ 야닝대 ꯃꯩꯇꯩ ꯍꯥꯠꯅꯕ ꯇꯧꯕ 인디아의 ꯄꯣꯂꯤꯁꯤ 야닝대 인디아의 프록시와 야 사이 왜 먹는 거래 인디아의 프록시와 야닝 센트럴 프로세스 yang sidray maling 센트럴 ya 프로세스 ita na hono ba taw kan ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ kung ay kano gani malang mo siya kon ya kan dai pare malay mo ya pare